Hauzik ngahaki mamangda laimakhongda conference yaururaga halakpa Nagagi gari taramuk Kuki singna lambi thingduna charandre haina video namduna social media singda Nagagi miyosingna thaganarakre. Nongrengi awang turelda hauzik ngahaki mamangda Ashiba ama turelda taaduna leire haina social media singda thaganarakle. Sisipurda bandh tawba kangu kenogi German gi party gi gypsy marimuk laklaga fudarambadagi bandh tokhre haire. Kuki ki WhatsApp channel ani thingre hairi. Manipur ki Chief Minister khemchand hauze Kuki na namna taba jaga singda irang hauriba si tawbiganu engna tapna leminana ba honabina si haina appeal tawrakre. Manipur ki anauba lengakta punamakna saugatmina si haina sardana phongdokre. Lana maram oiraga sahi ahumlong khongpham sothana leihoraba Manipur asi amohana khongjel yangna senkhalakpada Manipur gi miyam amadi political party singna khenaba thamdana anauba lenga asi punamakna saugatmina si haina Bharatiya Janata Party BJP Manipur Pradesh ki president adhikari mayum sardana phongdokre. Nitapa chu thekta leba BJP gi thambal sanglenda pawmi singa unabada sardana hai matam sangna awaba mayakna duna laklaba matungda tha asigi marida singjamai sigi MLA su oiramba yumnam khemchand gi lusing makhada miyam gi oiba popular lenga ama thamba ngamkhre lengak na su miyam na su ama toina punsinduna lamdam masida mahausagum tangdu leitaba poraktuna hanagum harau leminana ba honarasi anauba lenga asina miyam gi saukhat thorangi oiba thabak thoram sing paikhat pagaloinana relief camp singa sangjafam lawduna leiriba internally displaced person IDP singda aheno miyeng sangbirakani haibagi thajaba lei loinana saukhat thorangda mangjul thana sangsinba ngamnaba ekhoi punna lenga asibo saugat minase miyamge apamba popular lenga ama laklabanina miyamna so amato oina saugat piduna Manipur ase anoba saukhat maikaida khong thangjilasi haina mahana makhata na phongdokhe. Kuki jo singna haurak lebe irang laksan bangamdraga karamna Indiana China ka lanthengna kani haina asangka sarna phongdokhibagi akupa warol sing pijari. Manipur da popular government ama semlakpa sida Kuki jo MLA nemsa kibgen LM khawte amadi ngorsanglu sanate yaukhiba yaningte haiduna Kuki jo singna haurak lebe irangbo Indian Security Force amadi State Security Force singna matam chana laksan bangamdababu social activist asangka sarna mahaki social media account X ta thagalakiba post amada yaningdaba phongdoraklei mahaki social media X thagalakiba post asin hai miyamgi lenga ama Manipur da semlakhibada yaningdaba phongdoktuna lambi da khongjang sangsenduna gari sathokasin tawbada panba piba maduda Indian Army ki personnel singna khongjang sangsilba singbo laksinba ngamde asiguma apikpa Kuki phuru amagi irang phawba control tawba ngamdrabadi mataw karamna China ga lanthengna haina India ki Prime Minister amadi Home Minister da wahang hanglaklei panba yabadi handak yumnam khemchand lusingba BJP ki chungsin Lengak sem ki bada Kuki jo phuruki MLA ni hadiba nemsa ke genda Deputy Chief Minister amadi LM khokte ngor sanglur sanate yaw ki bada Kuki jo council na kanama ongde yaning daba phongdoktuna makhoya si Kuki jo singe apamba separate administration taliba sugi mayok to leibani haiduna nemsa ke genbu social boycott tawkhrabane. Manipuri lol amadi mitay mek sakhar hana balengak na tokhaiba institution lingo haina milal na phongdokre mitay irol iek loina silon apun balup milal kanglepa ki mifam ama ngalup asegi president waikhom thauramna mapu oidana pangthokhibaga loinana Manipuri lol amadi mitay mek sakhar hana balengak na tokhaiba institute ama linkhan na bawareb laukre milal gi secretary publicity soibam arun mitay na thadrokpo serol amada nahan pangthokhiba mifam aduna kupna khanaraba matung wareb tare laukhibaga loinana wareb sing thabakta onthoknaba akanami yang thamba haina lemnake wareb sing adodi Manipur gi lol amadi mitay mek asi sakhar hana ba athuba matamda institute ama linkhan hanaba palebalenga asida taksinba mamangda milal Fax kap libasinga kyarak phaminaduna yanakraba signboard banner hoarding advertisement khudimakta amadi Manipur lenga ki pangthokpa thoram singi banner da maitai mek na saruk hom thokpagi ani sauhanba haiba waphamado thabak oina onthohanba numit khudingi phongliba maitai lolgi pause da mitai mek saukhat hananabagi matangda amju EGM amadi milalga athubada phaminaba laklaba February 10 phawgi manungda district singi masaloisang sing semnabagi se sang punamak thagat hanba
amadi athubada I card pithokpa lamdamsigi education department ga mari leinana puthokliba mitei lolgi lyric sing yariba makai mayek amadi ima lolda puthoknaba honaba lamdamsida iba ibisingna puthokliba mitei lolgi lyric sing da yariba makai ima lolda lonyan yahondana puthokhanba ima lol zakhwalhanaba language department na maru oina semkhiba lexicon committee athubada thabak haunaba haiba warepsing asini hairi GTB na pandit achoba in charge hapage authority oide hana phongdorakre Sri Govindaji Temple Board GTB na pandit achoba in charge hapage authority oide board asina ningthau palingai dagi leraklaba Manipur gi pandit loisang maru loisang gi phamlon hapage authority oide hana serap loisang Manipur gi secretary gi seror amana phongdorakle board asina mioi kharaga lautunaraga Manipur miyam ki mathakta chamamna ba thohalibase muthatnaba gi damak hojik High Court of Manipur da MCWPC number 648 of 2025 amasung WPC number 691 of 2025 ki waya sathaduna lairibane maramaduna lautuna ba khudimak kodakta gi lepiyo loinana sanamahi lining umanglai amadi pandit loisang sairap garot tanyai pena loisang singsi board asiga hiram amata da mari leina de haina phongdorakle Manipur ki oiba thabak thoram singda mahesor thonau jamna lorokpa warepna aroiba oiba da yanakre haina binod nikaji na phongtokre RPI Athawale Party ki oina Manipur ki oiba thabak thoram singda mahesor thonau jamna lorokpa warepna aroiba oinaba core committee na amato oina yanakre haina Republican Party of India RPI Athawale ki awangnopo ki in charge oiba National Core Committee ki member Binod Nikaji na phongtokre wafam singarang New Delhi ki New Maharashtra sadanda pangthokiba RPI ki National Core Committee ki mifam ko mari lenana mahana phongdokhibane ing tappa hanjalakna ba honarabasu Manipur thugaiba pambagi kholau leptana thorakle haina phongdorakre World Meitei Council WMC ki Secretary General Yambem Aruna thadorpa zerol amana WMC na hanadagi hauna lamdamsigi miyamgi marta wakhalon manana dialogue ki khuthangda ing tappa porakna ba honasi haina phongdoktuna lakle adubu community singi marta wari watai saduna tungkoiba ing tappa lehana ba honarabasu masigi mayokta Manipur thugaiba pamba kholau kya leptana thorakpa sinungai tabapui asigumba tokhai tabagi wakalon asi India lenga na matam sangna tuminna Laisenbana maram oiraga khulai paiba Kuki jo group singda mitei gi militant force sing thengnau haina insinbagum lana lobagi mami ure hairaba group sing asi India lenga na tumina laisenbasida makoina khaliba amasung pangleba political aspirations sing adu phangba yai haina thajari adubo aikoina khangadabadi puarina aikoi khudimakta maroiba pauta kaya piri habasini lamdamsigi puari gi oiba sengba masak adubu kanamatana aranba force natraga violence ki khuthangda mathamaka onthokpa ngamloi yaroi haina phongdorakle Jharkhand gi Jamshedpur da terror gi threat lakpadagi mafam adu da akanba section thorang lokhatkre intelligence ki agency singna pirakpo report amagi matungena Jharkhand state ki Jamshedpur da terrorist singi maikaidagi asoba threat ama lakpa yai haina akanba warning piraduna state laga amadi police administration gi maikaidagi mafam adu da awangba thaki section thorang lokhatpa haukre intelligence ki paw aduna maram oiduna Jamshedpur senior superintendent of police Piyush Pandey amasung atopa police ki officials singda direction piduna district adugi mafam khudimakta section thorangi thabak hena kankanaba amadi mikumna hom singna lainanabagi thabak hengananaba district administration gi maikidagi khangalakre oiba yaba threat sing adu mayaknanaba matik shana sem saba loire hari mapam adugi miyambu pakhatanaba makogi nomagi oiba thabak thoram sing adu zathanaba amadi ka henba tongada thajadanaba su khangan khiairi Chhattisgarh security force singa nomai kapnabagi thodok singda yamdrabada miyoi kulumdo shikre Chhattisgarh gi Bijapur district ta ngarang thokiba security force singa nomai kapnabagi thodo amada Maoist ama sikre haina police na phongdokre khwaidagi nauno sikraba si tharaga chaliba sahi asida state sida thokiba tongan ba nomai kapnabagi thodok singda sikhiba Maoist masing kulumdo shure haina su makoina phongdokle Bijapur gi superintendent of police Jitendra Yadav na phongdokpagi matungina nomai kapnabagi thodo adu ngarayo pung 8 makhairon tabada district asigi khathang basarukta leba forest area amada thokibani hairi mahana haiki akanaba paw ama phangbadagi security force na maphamda operation chatharinga da Maoist singna nomai kapsalakibani hairi nomai kapsalapodagi security person singna handuna kapna ki haina phongdokladuna mahana haiki nomai kapnabagi thodo adugi matung thodok thokpam da thi hombagi thabak chathabada Maoist amasiduna leramba thengna ki hairi Manipur lengakna excise department na lupa lakh marfu mari henbagi senfam oigadaba yungau amasung yungang haiduktuna amadi mai thaduna manghankhre hairi
IDP singi mamittagi pi tari phawba government semle minister oire haibagi haraufam amadi nungaifam thokte se minister gi poktak makhada lairiba issue loisanaba honari haina minister khuraijam lokena phongdokhre logi wangmada lairamba India masa lising kuni thoi chama panrong tan thorakre hari mamang sahi 2025 te India masa lising kuni thoi chama palom atopa lebak singdagi tan thorakre haina Ministry of External Affairs NEA gi maikai dagi phongdorakre report sigi matungina mamang sahi da US dagi India masa lising ong ga sanipan sunna taruk UAE dagi lising taret ka sanipan maudra taruk Abu Dhabi dagi lising amaga satruk homphoni thoi Malaysia dagi lising amaga satruk homdra manga Myanmar dagi lising amaga satruk subna manga Singapore dagi sahum Maldives dagi samayangkai United Kingdom dagi humudra tan thorakibane hariba malam gi tongan ba lebak sing dagi tan thorakraba India masa sing adugi makutta se sang suramdaba amadi lona thumna sangsilaktuna logi wangmada laisilambadagi tan thorakibane hari haujuksu America dagi India masa kya tan thoraknaba thorang adumak lepa laitana paikhalli hari adubu loribadi logi wangmada India da lairiba mitop mianza sing tan thokpagi thabakti iu ubu phangdre hari